Akasvani Imphal Ngangom Kiran Pau Pajari Ahanbada Maruiba Pau. Pradhanmantri Narendra Modi Nangasi Laibak Asigi Jilla Humputra Mangada Digital Banking Unit Ching Hangdokpada Manipuri Kakting Jilla Yorkpada Mukhyamantri Nongthom Birena Nungai Phongdokre. Retrospection of Legacy of INAN Netaji in Thailand Haiba Ahanbu Malem Thaki Convention Ngasi Kendragi Mapan Thorum Rajya Mantri Dr. Rajkumar Ranjan Singh Haudokre. Laibak asigi Missile Man Hariga Sukhangnaba Bharat Ratna Hanagi Rashtrapati Dr. APJ Abdul Kalam na Sursanpur Jilla gi Bunglonda Laklam Namit Pungasi Dr. Kalam Day Haina Ningsingli. All India Congress Committee gi President gi Mikal Hayeng Pangthok Lagani amasung Pradhan Mantri Narendra Modi na Hayeng New Delhi da PM Kisan Samman Sammelan Lisingani Kunithoi Haudokani. Pradhanmantri Narendra Modi na ngasi video conferencing gi khuthangda Laibak asigi Jilla Humputara Mangada Digital Banking Unit Ching Hangdokpada Manipur gi Kakching Jilla Yorkpada Mukhyamantri Nongthom Birena Nungai Phongdokre. Digital Banking Unit adu State Bank of India na maroiba thodang loduna Kakching Jilla gi oina chumnang laikai da hangdokhibani. Pradhanmantri na hongnabi matung ina Digital Banking Unit Ching Hangdokpa loirba matungda pangthokpa Thoram aduda wangang bada Mukhyamantri na hai Englishingni kungi October da Kakching Jilla na banking digitization gi lamda phangkiba achievement sing adu sakhangduna Laibak asigi oina Digital Banking Unit Humputara manga hangdoknaba khangit pada Kakching Jilla yorkpani mahak na hai rajasita hojikti bank singna lawmi sing entrepreneur sing amadi lanai miyo kaya da akiba leitina loan piba ngamlei masina makhoi gi thabak thoram sing sakhat handuna senthok hengat hanba ngamlei Pradhanmantri gi mityang sanba thausil gi makhada Digital India masung direct benefit transfer scheme sing haudokpana Laibak asida sanja thumja hantan bangamlei entrepreneur sing amadi rajas gi miyamna lam kaya da kan honabagi mahina mapanagi pusalago polam kaya gi mahut lamdam asida sajaba polam sing sinba ngamlei rajas da lairiba yumthong khunimakta senthok hengat hananaba sarkarna makhal makha kaya gi thausil thorang kaya leptana paikhatli hainasu Mukhyamantri na makhata na phongdokki. Honorable Prime Minister ki thinking yam chanaba amaram aigin practical thengna gi bai ngonda wa ki ana madagi ni khoina ngami me am kokotna loan pi haliba adagi startup ki hogok na matang aduna Honorable Prime Minister ki tugumba guidance mai port me anu ngasidi mahi sare World Bank na ngasidi Bharat si model amo oina lo digital direct benefit transfer kaisi angak pani corruption so sathina andare mayam da awa pidre lupa lising ani phangnaba tanabada lising ama khrasa tawri matam but hayeng mak akoi gi longmi singa direct benefit transfer tawgudori loina magi account lising ani ni roi sanga kodori hayeng mo ji Honorable Prime Minister laptop pi fridor Honorable Prime Minister Narendra Modi ji gi yamna visionary magi decision sing magi wakhalon se yamna koi appreciate tawi. Retrospection of Legacy of INAN Netaji in Thailand haiba Ahanba Malem Thaki Convention ama ngasi Bangkok to pangthokre thormadu mapan thorum Rajya Mantri Dr. Rajkumar Ranjan Singh na virtual oin haudokki Indian Association of Thailand na Bangkok to laiba Akhil Bhartiya Itihas Sanklam Yojna ga punna sinduna Netaji Subhash Chandra Bose na Thailand da lakiba sahi marifu suba kumon thorung ga mari lena na pangthokpa thormadu da Netaji Subhash Chandra gi makhada thabak torma miyo sing yauna tongan mafam dagi lakpa sangnarba miyo kya na saruk yaki Thormadu da wangang bada Dr. Ranjan na hai Bharat pa British sasan dagi ningkha tamhanna bagi damak tongan ba miyo kanglup kaya na punsil laga semkiba Netaji Subhash Chandra Bose na lusingba Indian National Army na Laibak asi ningkha tamna bagi khongjang kaya sanction ki INA da Malaysia Singapore madi Thailand da laiba Bharat masa kaya su saruk yaki Dr. Ranjan na hai Bharat ning tamna bagi lanjang da Netaji Subhash Chandra Bose na Thailand bo INA gi yamna maru oiba mafam ama oina semgat lami Netaji na Thailand da kayar kana laklami masung mahak na mafam aduda balak shaba masung INA gi yang wing na singba lingkhat lami maduna naha oiba miyoy kayabo Bharat ning tam lanjang da saruk yaning bagi itil piki. I would like to add that Netaji
envies the political model of India as a democratic republic. His sacrifices and leadership presents an example for future generations to emulate and follow. I appreciate IAT and umbrella organizations of various Indian associations in Thailand for coming forward to associate with this inaugural session and supporting the organization of this event. I wish and hope that Netaji's thought and deeds will continue to inspire the youths for generations to come. Jai Hind. Jiribam District Police na fagalakpa BR amadi Bharat Saba Yungang Singa si Tugaiduna Manghankre, Jiribam gi Gular Thonda Laiba Excise Station Complex da Station asig OCR ke Rakesh Nalusingduna Tugairba Matung na Polam Singadu Pumjinduna Manghankibani. Tabiriba Pawasi Akashbani Imphal dagini. Laibak asigi missile man hariga sukhangnaba Bharat Ratna Hanagi Rashtrapati Dr. APJ Abdul Kalam na ngasidagi sahi tarataruk ki mamangda Manipur gi Chorachandpur jila gi manungda laiba bunglonda laklamba dabu ngasi phauba khulasigi miyamna adumak ningsingli. Yamna wana horkiba Dr. Kalam na laibak asigi manung hunjin ba mafam singda lairiba miyambo thamoi sengna nungsibagi khudam amani haina sulongna kiba kongchat adu soidre haiba hek khangbaga matamadugi Rajya Sarkar na khudakta moirangdagi bunglon phawbagi kilometer ahum sangba matam kuina semlatrab lambi koilas thaduna semki anobu transformer khinduna bunglon bu maina punghan ngalhanduna madi anobu pipe sing phumduna thaknaba phabi sing phanganduna Dr. Kalam bu oknanaba sem saki basing ngasi su khunja sing ningsingli. Matamadugi Rajapal Dr. S.S. Siduna Bunglon High School da Rashtrapati ki Khongchat Manguinana Computer Center amasu hangdoki. Dr. APJ Abdul Kalam bu Bunglon da lakpina ba hajakiba Matamadugi Bunglon High School ki headmaster oiramba hojikna All India Radio Imphal gi Regional News Unit ki head wariba Assistant Director News Gin Gangte na tawdok singa du buning singladuna asumna phongdokli. Delhi University da leba matamduda eina egi village and surrounding areas sida thabak si kramaina toba yagebro haina adumaina khanduna lakpa mini asimaina idea ama lakpa sidi Dr. APJ Abdul Kalam President of India si invite already eko area si chawkhat khani haibasi aina thajaba ama lei adu gi matung inna 12 April 2006 numit sida Dr. APJ Abdul Kalam ga mana appointment period a unari 20 minutes gumba ena memorandum ama pijari memorandum aduda 5 points jauri last point adu invitation for visit aduni president haibedu kari haibro hairega manipur de lakre haire adu irabasu ena di manga taruk thau please visit our village haina ena request tawjari last the honorable president na yes I am coming to your village if I happen to visit Manipur hainuda taki mana after 6 months fulfill tawri asigi de makta a former president Dr. APJ Abdul Kalam du a thagachari ma laktuna 16 October 2006 da simaina lakpase hujik phau sida bunglon area haiba kunja singna every year kunja singna Dr. Kalam Day haina celebrate tawri. All India Congress Committee ki President ki Mikhal Hayeng pangthok lagani. Mikhal Seleba Sigi Mapum Kaya the Lady Ba, Pradesh Congress Committee Singi Kotang Nasu, Mapung Panasark Yana Taurang Taure, Mikhal Sigi Manipurgi Inshas Oriba, AICC Assistant Pradesh Returning Officer, Iftar Ahmad Imphal Tunglare, Imphal Pangtu Paugi Mipumamada Mahagna Hai, Dolgi President Mikhalasi, Manipurasu, Niam Chumnamari Santiu in a Pangtuk Naba, Darkale Tabak Sing Lokat Lay. Today I came here along with my colleague from Kerala, Pradeep ji. We will conduct election here. We have 54 voters as election in charge of Manipur state. I am telling you that tomorrow election will be held here in PCC office from 10 a.m. to 4 p.m. There are only 2 candidates who have filed nomination. Election will be held in a fair manner. Secret ballot, secret voting should be held. Any member, any voter, if he want to give vote to any person, it is his or her choice. Shiva Sena Manipur State Unit ki President M. Tombin Hairi, Lakatur local body ki Mikhal da Shiva Sena na Chobu Thodang Logani.
Imphal ngasi paumishing unaba mada Sri Tombina hai mikhala sida siba senana sogotpa councillor mangarom lamba yauduna karabi yabagi phibam dalai mahangna hai local body gi mihut singasi miyamna khanba mihut ngaktani makhoina miyam gi damak karigumba thabak ama tawna na bohana bada MLA singdagi niraga tawbugi mongda lairiba chanabi asi yamna lanba thawongni mahangna hai Manipur gi sing amadi tamda tongan ba land law sing sanari basi amato ina chana hanana bagi damak dol gi MP singi kuthangda sangchata pukatuna taksilagani mayam puksen khosen manana akhoi simtang aina hadak se akhoi gi leiba government se nena ta na ungtang lo selako matung dai de akhoi singa madi tamda akhoi gi tongan ba uniform land law uniform ani leibdong na tawrisi amato ina sanana na bugi ai asopa saphuma ai parliament pi gane natra de akhoi one day akhoi soiduna akhoi amaga nuksina da basi phong mari pharak tana akhoi hana dongna mo Manipur Zoological Garden gi makhada langol da hangba sangai conservation amadi captive breeding center masung zoo complex ta thamleba sangai sing chahi amagi machinjak pijanaba lupa lakh manga lising yankini thoi satret nipumari ngasi sangai express ki mapusuari ba MLA nisikant sapamna forest department ki officials in the kusinakrai Sangai Express ki office ta ngasi ayuk pangto ki ba thorma mada senpham adu Sri Nisikanta sapam na khusin akibani hauki ba sahi lisingani taramapan ge September 3 ge hongna Sangai singbu Sangai Express pau chena adopt tawduna chahi gi Sangai na chana na ba senpham puthok tuna lakibani Forest Department ki Chief Conservator of Forest Wildlife L Joy Kumar na hai Manipur da Sangai bu adopt tawba asi Sangai Express na tawriba sina ahan mani makha tana lepalaitana adopt tawbiu haina phongdokki Thoromadu da wangang mada Sri Nisikanta na hai mahang na hek ngamliba makai iroi shambada lairiba Sangai singi machinja ki darkar leba senpam puthokani Manipur nga si miyoi ani nauna COVID-19 positive oiba ki chang chada madasmik mangani haujik Manipur da COVID ki active case tarataruk lairi Azadi ka Amrit Mahotsav ki manung channa Seba Susan and Garib Kalyan gi chahini pan surakpa ga mari lenena Central Bureau of Communication Regional Office Imphal na sinduna nongmugi oiba Integrated Communication and Outreach Program ama ngasi Kamjong Jila gi Kasom Khulenda leiba Kamlang Village ta pangtokre thorong gi saruk ama oina quiz contest amasu pangtokki All Manipur Ethnical Socio-Cultural Organization MSCO na chahi khuding lepleitina pangthorakpa ningol chako bugi thorom thasi gi kuntaretta Tengnopal Jila gi Thamlai Village ta pangtokkani aikhoi gi social singbuning singbanamit haina ningol chako bugi thorom asi pangtokkadabani hairi World Food Day gi thorom asi Wangjing da laiba Integrated Rural Development Service Organization gi office ta pangtokre palan thormadu da akang hi kyana wangangki District Legal Services Authority gi Tamenglong sinduna nomugi oiba miyambu ain gilam da bhap tahanbagi thorma mangasi Tamenglong da laiba Chief Judicial Magistrate ki court complex da pangtokre thormadu da pokso case yauna agang singamari lena watok sing thengna bada ain gi oina thengna ba singna ba singa matang da akang hi kyana wangang ki Forest Department ki Moirang Range ki makhada leba mafum kaya da bibak asigi official singna ain kaina salai ba sawmill sing thingjin bagi thabak leptana shathari Division and Forest Officer S Rebecca yauna haukiba numit kharani da chathakiba drive ta Bishnupur Jila gi manung da leba ain yadaba mong da chalairamba sawmill kaya sil toksin kre hairi Assam Rifles ki Sasat Battalion na Kamjong da laiba battalion asig headquarters da lamtu sengdopugi thorma mangasi pangtokre lamtu sengbugi thormadu Swasth Bharat Abhiyan gi makhada pangtokki bani Imphal gi thau ground chathari bataram do shiba jadonang Memorial Football Tournament ki ngasa sanaki ba ayuk ki match singda Ice YC Hidak Chungbana TSC Tamai bu Panjin Amasinoda Amasung GYA Gaidim Jangna KVYC Kekru Bilabu Panjina Nichinoda Toikre Nungtinda Sanakiba match tana DYC Dimdai Longna SDFC Dugai Pajangbu Panjin Anishinoda Toiki Akasbani Imphal lagi pau tabiri Pradhanmantri Narendra Modi na heng New Delhi gi Indian Agriculture and Research Institute ta PM Kisan Samman Sammelan lisingani kunitoi hogdokani mifam asida leba asigi tongan afam singdagi longmi lising tarawndo henba masung agri startup lising ama chawnga henbana saruk yagani aroibada maroyo pau amuhanna Pradhanmantri Narendra Modi nga se lebak asigi jila homputara manga da digital banking unit ching hangdokpada Manipur gi Kakching jila yarokpada Mukhyamantri Nongthomam Birenna nungayo phongdokrai
Retrospection of Legacy of INAN Netaji in Thailand haiba ahanba Malem Thaki Convention ngasi Kendra gi mapal thorum Rajya Mantri Dr. Rajkumar Ranjan Singh na haudokre. Leba asigi Mission Man harigasu khangnaba Bharat Ratna Hanagi Rashtrapati Dr. APJ Abdul Kalam na Sursanpur jila gi bunglonda lakna manumit pungasi Dr. Kalam Day haina ningsingli. All India Congress Committee ki President ki Mikal Hayeng Pangthok lagani amasung Pradhan Mantri Narendra Modi na Hayeng New Delhi da PM Kisan Samman Sammelan lisingani kunitoy haudokani Paulo Jare.